ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯃꯥꯏꯕ ꯚꯔꯁꯦꯁ ꯑꯃꯥꯏꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯏꯕꯤ ꯀꯨꯟꯖꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯤꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕ ꯚꯔꯁꯦꯁ ꯑꯃꯥꯏꯕꯤ꯫ ꯆꯤꯡꯌꯥ ꯅꯛꯅ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯀꯥꯏ ꯀꯌꯥꯅ ꯄꯨꯟꯗꯨꯅ ꯂꯩꯕ ꯑꯆꯧꯕ ꯈꯨꯟ ꯑꯃꯒꯤ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯁꯥꯡꯕ ꯈꯣꯡꯅ ꯆꯠꯄꯗ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯆꯪꯒꯗꯕ ꯂꯝꯕꯤ ꯑꯃꯗꯅꯤ꯫ ꯂꯩꯍꯥꯎꯗꯣ ꯃꯄꯨꯔꯣꯏꯕ ꯂꯥꯡꯐꯩꯗ ꯂꯩꯈꯤꯕꯅ ꯅꯨꯄꯤ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯕ ꯃꯈꯩ ꯑꯊꯦꯡꯕ ꯑꯗꯨꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯗꯨꯅ ꯑꯃꯥꯏꯕ ꯇꯣꯟꯖꯥꯎ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯂꯩꯍꯥꯎꯅ ꯑꯃꯥꯏꯕꯒꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ "ꯑꯣꯖꯥ ꯑꯃꯥꯏꯕ ꯇꯣꯟꯖꯥꯎꯕꯨ ꯂꯩꯕꯤꯗꯕ꯭ꯔꯣ? ꯑꯣꯖꯥꯎ!" ꯑꯁꯨꯝꯅ ꯂꯩꯍꯥꯎꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯨꯕꯗꯨꯗꯗꯤ ꯑꯃꯥꯏꯕ ꯑꯗꯣ ꯇꯨꯝꯊꯕ ꯍꯧꯔꯝꯕꯗꯣ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ꯫ "ꯀꯅꯥꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯍꯧꯔꯛꯂꯤꯕꯁꯤꯅ? ꯅꯠꯇꯤ ꯑꯩꯕꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕ ꯂꯥꯏꯃꯨ ꯈꯔ ꯆꯤꯊ ꯅꯥꯟꯊꯍꯧꯔꯕ ꯖꯥꯠꯂꯅꯦ? ꯇꯨꯝꯅꯤꯡꯂꯛꯂꯕ ꯀꯥꯟꯁꯤꯗ ꯑꯣꯟꯊꯣꯛꯅꯁꯨ ꯐꯔꯛ ꯇꯥꯒꯗꯧꯔꯤꯗꯀꯣ." ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯍꯥꯏꯔꯝꯂꯒ ꯇꯣꯟꯖꯥꯎꯗꯣ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯂꯥꯛꯂꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯏ꯫ ꯃꯥꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯎꯔꯦ ꯂꯩꯍꯥꯎꯅ ꯃꯈꯨꯠꯇ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ꯫ "ꯏꯕꯦꯝꯃ ꯂꯩꯍꯥꯎ, ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯄꯨꯡ 12 ꯍꯦꯜꯂꯕ ꯀꯥꯟ ꯃꯇꯝ ꯑꯁꯤꯗ ꯍꯣꯕꯦ ꯂꯥꯛꯄꯕꯣ? ꯀꯥꯈꯠꯂꯛꯎ, ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯀꯅꯨ, ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯀꯥꯈꯠꯂꯛꯎꯅꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯂꯩꯍꯥꯎꯁꯨ "ꯐꯅꯤ ꯑꯣꯖꯥ ꯃꯥꯏꯕ" ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯟꯖꯥꯎꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ "ꯏꯕꯦꯝꯃ, ꯀꯅꯥ ꯀꯩꯗꯧꯔꯦꯕ? ꯍꯥꯏꯌꯨ." ꯃꯁꯤꯗ ꯂꯩꯍꯥꯎꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ "ꯑꯣꯖꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯂꯒ ꯐꯃꯨꯡꯗ ꯍꯤꯞꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯃꯁꯥꯗꯣ ꯂꯥꯛꯅ ꯐꯅ ꯉꯝꯗꯕ ꯃꯈꯩ ꯐꯔ ꯑꯣꯜꯂꯒ ꯃꯤ ꯆꯥꯒꯦ ꯁꯥ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯧ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ, ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯣꯖꯥ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯣꯖꯥꯅ ꯐꯅꯕ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯣꯖꯥ." ꯐꯔꯦ. ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ. ꯑꯩ ꯏꯃꯨꯡꯗ ꯄꯣꯠ ꯆꯩ ꯈꯔ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ. ꯀꯩꯁꯨ ꯇꯧꯔꯣꯏ. ꯃꯥꯅꯕꯨ ꯀꯩꯗꯧꯗꯣꯔꯤꯕꯅꯣꯗ? ꯑꯁꯨꯝꯅ ꯇꯣꯟꯖꯥꯎꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ꯫ ꯂꯩꯍꯥꯎꯁꯨ "ꯐꯅꯤ ꯑꯣꯖꯥ ꯃꯥꯏꯕ" ꯍꯥꯏꯔꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯂꯩꯍꯥꯎꯗꯤ ꯌꯨꯝꯗ ꯇꯧꯍꯧꯔꯤꯕ ꯑꯗꯨꯒꯤ ꯈꯟꯕꯗ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯖꯕ ꯅꯠꯇ꯭ꯔꯤ꯫ ꯁꯣꯝꯗ ꯇꯣꯟꯖꯥꯎꯁꯨ ꯏꯃꯨꯡꯗ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯍꯥꯞꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯉꯁꯥꯏ ꯌꯥꯆꯪꯂꯛꯄꯗꯒꯤ ꯇꯧꯕꯗꯨꯅ ꯍꯧꯖꯤꯛ ꯈꯛꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯅꯦꯕꯁꯦ꯫ ꯉꯁꯤ ꯑꯩꯅꯒꯈꯔ ꯇꯨꯝꯅꯤꯡꯕꯒ ꯌꯥꯊꯤ ꯃꯔꯛꯇ ꯃꯪꯒ꯭ꯔꯥ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯃꯟꯇ꯭ꯔꯒ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯦꯗ ꯑꯩꯗꯤ ꯇꯧꯔꯤꯁꯦ." ꯑꯁꯨꯝꯅ ꯇꯣꯟꯖꯥꯎꯗꯨ ꯄꯣꯠꯁꯤꯡ ꯑꯗꯣ ꯄꯨꯊꯣꯔꯛꯂꯒ "ꯏꯕꯦꯝꯃ, ꯆꯠꯂꯁꯤ, ꯊꯨꯅ ꯆꯠꯁꯤꯀꯣ. ꯑꯗꯨꯕꯨꯅꯦ, ꯑꯩꯅ ꯍꯥꯏꯒꯗꯕ ꯑꯃꯅ, ꯏꯕꯦꯝꯃ, ꯑꯩꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤ ꯍꯦꯛ ꯅꯥꯟꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯑꯩꯒꯤ ꯇꯨꯡ ꯊꯪꯂꯒ ꯆꯠꯄ ꯌꯥꯗꯦꯀꯣ. ꯑꯩꯒꯤ ꯃꯥꯡ ꯊꯥꯔꯒ ꯆꯠꯀꯗꯕꯅꯤ. ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯩꯍꯥꯎ ꯍꯣꯏꯒꯤ ꯌꯨꯝꯗ ꯐꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯂꯩꯍꯥꯎ ꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯣꯟꯊꯣꯡ ꯌꯧꯔꯛꯄ ꯑꯁꯤꯗ ꯂꯩꯍꯥꯎꯒꯤ ꯃꯆꯥꯅꯨꯄꯤꯗ ꯆꯪꯂꯝꯂꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯀꯤꯔꯗꯨꯅ ꯍꯛꯆꯥꯡ ꯊꯥꯗꯣꯛꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯊꯣꯛꯈꯤꯗꯨꯅ ꯂꯥꯞꯅ ꯄꯥꯏꯈ꯭ꯔꯦ꯫ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯇꯣꯟꯖꯥꯎꯁꯨ ꯎꯍꯧꯔꯗꯨꯅ "ꯍꯩꯁ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯏꯕꯦꯝꯃ? ꯍꯩ, ꯊꯨꯅ ꯂꯥꯎꯍꯩ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯟꯖꯥꯎꯗꯨ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯂꯩꯍꯥꯎꯁꯨ ꯇꯣꯟꯖꯥꯎꯒꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄꯣꯏ ꯉꯛꯄꯣꯏ ꯃꯥꯁꯨ ꯇꯣꯟꯖꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯈꯣꯏꯅ ꯏꯃꯨꯡ ꯌꯧꯔꯛꯄꯗꯗꯤ
ꯊꯣꯏꯕꯤꯗꯣ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕꯒꯨꯝ ꯐꯔꯥꯛ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯍꯥꯎꯗꯤ ꯄꯥꯈꯠꯃꯟꯈꯤꯕꯅ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯂꯦ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯟꯖꯥꯎꯅ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯃꯤ ꯂꯩꯇꯕꯗꯧꯅ ꯑꯃꯨꯛ ꯈꯣꯡꯂꯛꯂꯤꯕꯗꯨꯅ ꯍꯧꯖꯤꯛꯀ ꯊꯥꯡꯇꯣꯔꯛꯄꯗꯨꯕꯨ ꯉꯥꯏꯔꯦꯅꯦ ꯇꯞꯊꯧ ꯑꯩ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯤꯍꯨꯜ ꯌꯦꯡꯉꯤ ꯏꯕꯦꯝꯃ ꯅꯆꯥꯅꯨꯄꯤꯁꯤ ꯃꯤꯍꯨꯜ ꯂꯩꯔꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯅꯦ ꯅꯪꯕꯣ ꯑꯩꯅ ꯄꯨꯡꯐ ꯐꯍꯜꯂꯝꯒꯗꯕꯅꯤꯀꯣ ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯂꯩꯍꯥꯎꯁꯨ ꯃꯅꯞ ꯃꯇꯤꯟꯒ ꯇꯥꯕ ꯃꯈꯩ ꯀꯞꯂꯝꯕꯗꯣ ꯈꯔꯗꯤ ꯐꯈ꯭ꯔꯦ ꯇꯣꯟꯖꯥꯎꯅ ꯏꯕꯦꯝꯃ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯗꯤ ꯇꯧꯗꯕꯗꯤ ꯌꯥꯔꯔꯣꯏ ꯃꯥꯒꯤꯁꯤ ꯃꯤꯅ ꯂꯥꯏ ꯊꯥꯖꯤꯜꯂꯛꯄꯅꯤꯅꯦ ꯑꯗꯨꯅ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯥꯡꯉꯨ ꯀꯔꯤ ꯂꯥꯡꯒꯗꯕꯅꯣ ꯑꯣꯖꯥ ꯏꯍꯦ ꯀꯔꯤꯁꯨ ꯂꯨꯕ ꯅꯠꯇꯦꯗ ꯀ꯭ꯋꯥ ꯃꯅꯥ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯐꯖꯕ 3 ꯑꯗꯨꯒ ꯀ꯭ꯋꯥ ꯃꯔꯨ ꯃꯄꯨꯝ 3 ꯂꯩ ꯑꯉꯥꯡꯕ 3 ꯍꯩ ꯃꯈꯜ 3 ꯀꯦꯟꯗꯜ 3 ꯗꯨꯛ 3 ꯑꯗꯒꯤ ꯂꯐꯣꯏ ꯐꯖꯕ ꯁꯤ ꯇꯥꯗꯕ ꯑꯃ ꯌꯥꯡꯀꯣꯛ ꯑꯃ ꯑꯗꯨꯒ ꯂꯪ ꯑꯃꯨꯕ ꯑꯉꯥꯡꯕ ꯑꯉꯧꯕ ꯑꯗꯒꯤꯗꯤ ꯑꯔꯣꯏꯕꯗ ꯂꯥꯏꯒꯤ ꯗꯣꯈꯤꯅꯥ ꯂꯨꯄꯥ ꯆꯞꯄꯤ 3 ꯂꯥꯡꯁꯤꯀꯣ ꯍꯥꯏ ꯂꯨꯄꯥ 3ꯗꯣ ꯑꯩꯒꯤꯗꯤ ꯌꯥꯎꯗꯦꯀꯣ ꯃꯗꯨꯗ ꯂꯩꯍꯥꯎꯁꯨ ꯐꯅꯤ ꯑꯣꯖꯥ ꯑꯩ ꯊꯨꯅ ꯂꯥꯡꯖꯔꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯡꯕ ꯍꯧꯈ꯭ꯔꯦ ꯇꯣꯟꯖꯥꯎꯁꯨ ꯃꯥꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯄꯨꯊꯣꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯂꯩꯍꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯊꯣꯔꯛꯂꯒ ꯇꯣꯟꯖꯥꯎꯒꯤ ꯃꯃꯥꯡꯃꯛꯇꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯛꯏ ꯑꯁꯨꯝꯅ ꯂꯦꯞꯂꯛꯄꯗꯨꯗ ꯍꯥꯏ ꯒꯧꯔꯣ ꯀꯔꯤꯅꯣꯅꯦꯍꯦ ꯈꯔ ꯍꯟꯗꯣꯛꯇꯨꯅ ꯂꯦꯞꯄꯨꯗꯅ ꯅꯪꯁꯨ ꯑꯩ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯒꯦꯀꯣ ꯍꯟꯇꯨ ꯑꯣꯖꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯕꯕꯣ ꯍꯥꯏꯌꯨꯅꯦ ꯑꯗꯨ ꯈꯔꯗꯤ ꯍꯟꯇꯣꯛꯎꯗꯅ ꯅꯪꯕꯣ ꯑꯣꯖꯥ ꯏꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯁꯦ ꯉꯁꯥꯏ ꯑꯣꯖꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯏꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯕꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯥꯕꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯄꯅꯤ ꯑꯗꯣ ꯑꯣꯖꯥ ꯂꯥꯛꯂꯀꯥꯟꯗꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯣꯖꯥ ꯃꯗꯨꯗ ꯇꯣꯟꯖꯥꯎꯅ ꯒꯧꯔꯣ ꯃꯁꯤꯅꯤ ꯑꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯗꯣ ꯃꯟꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯀꯥꯝꯁꯤꯟꯗꯨꯅ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯇꯥꯜꯂꯤꯕꯅꯤꯅꯦ ꯃꯁꯤ ꯇꯥꯕꯗ ꯒꯧꯔꯣꯗꯨ ꯃꯉꯣꯟꯗꯁꯨ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯇꯥꯛꯄꯤꯌꯨ ꯃꯥꯁꯨ ꯂꯥꯏ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯥꯟ ꯆꯥꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯦ ꯃꯁꯤꯗ ꯇꯣꯟꯖꯥꯎꯗꯨ ꯃꯁꯤꯒꯤ ꯇꯨꯝꯕꯥ ꯕꯦꯔꯥ ꯀꯥꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯔꯛ ꯇꯥꯁꯤꯜꯂꯛꯄꯅꯦ ꯇꯨꯝꯅꯒ ꯇꯨꯝꯅꯤꯡꯕꯅꯦ ꯉꯁꯤꯅꯦ ꯍꯧꯒꯠꯂꯒ ꯀꯣꯛ ꯍꯦꯛ ꯆꯦꯟꯈꯤꯅꯤꯀꯣ ꯑꯩ ꯍꯣꯏ ꯁꯣꯏꯗꯅ ꯇꯝꯕꯤꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯅꯠꯇꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯦꯝꯅꯔꯤꯉꯩ ꯂꯩꯍꯥꯎꯁꯨ ꯂꯥꯛꯂꯦ ꯑꯣꯖꯥ ꯁꯤꯗ ꯂꯩꯔꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯨꯔꯕ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯁꯨꯔꯩꯅꯩꯗ ꯑꯗꯨꯗꯤ ꯍꯧꯅꯅꯕ ꯇꯧꯔꯁꯤꯀꯣ ꯇꯨ ꯁ꯭ꯋꯥꯏꯁꯦ ꯂꯝ ꯑꯃꯨꯛꯇ ꯇꯩꯊꯣꯛꯎ ꯍꯧꯅꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯍꯩ ꯂꯩ ꯑꯇꯩ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯍꯥꯞꯂꯤ ꯒꯧꯔꯣꯗꯨ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯑꯁꯤꯗꯒꯤ ꯇꯣꯟꯖꯥꯎꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯍꯥꯟꯕꯗ ꯃꯄꯨꯛꯅꯤꯡꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯆꯦꯠꯅ ꯅꯤꯡꯗꯨꯅ ꯈꯣꯏꯔꯝꯂꯤ ꯃꯗꯨ ꯂꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯂꯩꯈꯥꯏ ꯇꯥꯅꯅꯕ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯅꯣꯡꯈꯠꯂꯛꯄꯗꯗꯤ ꯉꯁꯥꯏ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯌꯥꯡꯀꯣꯛ ꯑꯗꯨꯗꯒꯤ ꯂꯐꯣꯏꯒ ꯍꯩꯁꯤꯡ ꯑꯗꯨꯒ ꯗꯧꯈꯤꯅꯥ ꯑꯗꯨꯒ ꯋꯥꯠꯂꯝꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯃꯁꯤꯗ ꯂꯩꯍꯧꯕꯁꯤꯡ ꯑꯗꯨ ꯀꯅꯥꯅ ꯄꯨꯈ꯭ꯔꯕ ꯂꯥꯏꯅ ꯍꯦꯛꯇ ꯍꯛꯊꯦꯡꯅ ꯂꯧꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯆꯦꯡꯂꯛꯄꯗ ꯋꯥꯠꯂꯝꯂꯤꯕꯁꯤꯡ ꯑꯗꯣ ꯒꯧꯔꯣꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯥꯞꯇꯛꯅ ꯐꯝꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯟꯖꯥꯎꯅ ꯍꯩ ꯒꯧꯔꯣ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯗꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯄꯤꯔꯛꯎꯅꯦ ꯍꯩ ꯂꯣꯏꯅ ꯃꯥꯡꯂꯦ ꯇꯧꯔꯤꯁꯤ ꯃꯁꯤꯒꯤ ꯊꯕꯛꯁꯤꯗꯤꯅꯦ ꯃꯟꯇ꯭ꯔꯒ ꯂꯣꯏꯅ ꯀꯥꯎꯁꯜꯂꯛꯂꯦꯗ ꯑꯩꯕꯨ ꯂꯩꯍꯥꯎꯁꯨ ꯏꯇꯩꯃꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯊꯝꯃꯨꯅꯦꯍꯦ ꯂꯥꯏꯒꯤꯅꯤꯅꯦ ꯅꯪꯕꯨ ꯇꯧꯍꯩꯗꯤꯅꯦ ꯏꯇꯩꯃ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯗꯤ ꯃꯁꯤꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯩ ꯂꯧꯖꯔꯒꯦꯕ ꯂꯩꯍꯥꯎꯅ ꯑꯃꯨꯛ ꯍꯣꯏꯕ ꯍꯣꯔꯦꯟ ꯂꯣꯏꯔꯒꯅꯦ ꯅꯪꯅ ꯂꯣꯏꯅ ꯑꯣꯏꯗꯣꯏꯅꯤꯁꯦ ꯑꯃꯨꯛꯀ ꯊꯝꯃꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯒꯧꯔꯣꯗꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯂꯧꯔꯒ ꯂꯥꯏ ꯈꯣꯏꯔꯝꯂꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯤ ꯂꯩꯍꯥꯎꯅ ꯇꯣꯟꯖꯥꯎꯗ ꯍꯪꯂꯤ ꯑꯣꯖꯥ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏꯗ꯭ꯔꯣ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯔꯣꯏ ꯐꯖꯅ ꯄꯣꯊꯥꯍꯜꯂꯨꯀꯣ ꯃꯗꯨꯗ ꯂꯩꯍꯥꯎꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯣꯖꯥ
ngahanwai mana angang oiringai amok hobadudi karino oja maruda tonjauna khon tapna kanana khangba wanoda sajing lai hauribra isu pilabani oiba kari haibno oja aha haujitagidi karisu taruklaroi haibanida fare adudi laigi se konthong wamura amokta thadok lukige ko ana koi adum leiramuko asomna hairaga tonjautu thorkhre asumma tawduna laison tinson tawduna lai khuirumbado loraduna mamit pangthorakpadadi gaurodo magi manakta tapnakna mamit ado tafu muklau khai masamna phiri tawraga tonjaukta yengnaga phamduna leirami masida tonjauto yamna thina khangladuna hoima hairaga maning halaga tusili hai gauro karino ne he nangna ngasi aingonda tarukliba ha nangdi sida kaidorlibono ha oja ngasa itei mana potsingje lai khurumba loraga aigi ngaktani haibaduda lai khurumba loiba ngairamlibani oja hai nang thopa thongala sida ingna chikna ngahoroi koibo asumna saurapna hairamlaga tonjauksu lehaugi manakta lakle ibema ai nang ojana phajana lochen biram labani ko masida lehauksu yam nungai jere fare adudi ojaki dokina ngamjaba khara lauthok jarukige asomna hairam naduna imungda sangki matam masida gaurodu makutta laphoi amati atai pot kharasu paraduna kadai dagino phaujil laklaga oja nungna thanta aikhoi ki mangona sida leplaga leiri basibu nathanta hanba kirabo adugidine karisu khaluno ai thembige oja asomna gaurona makut adu paiduna kiradi thinbige lao hairaga kan chingli hai karino ne gauro chinganu ne hei aibu dokhina ga amukta laukhige ne ai se thadong ne masi tho he kokshilumdana masi asomna charang nari ngai lehausu makutta paisa khara paraduna thulai tawribudu ubada lehauna imai pema karino itimagi ibungo nangna tawribadu thi ha iteima oja se mathata chatpa kira male itei mana imung changkhaba phawbada mathanta mangola sida leiramiba adugi aina thinbigi toromanida hai ngaikho ojana ngasai ekhoi lai khurum khibido adu keidorogi teima ho adugi ne paisa khara dokhina oina pi khige banabo ngaikho bako o adugi ro ojana lepise adudi ojagi paisa do pigro aduga thinbirasi hoise oja se nasana yamba yamdaba lupa chamse kacheri yare fare adudi aisu hananaba toroge ko noisu lehorako oja ngai khu thimbige ai yanida adum lehoro ibungo gauro pungsu baro makhai tare potha horako asomna haram laga tonjausu mayum lomda parap hankhre somdana kamdauri ngasai lehauge machanupi thoibigi masada changlamba laimu ado lampak mayaki khongnang achouba aduki makhongta ngasaidagi phamlibani karinu tawribasibo ngasigi numita aibu kauthoklaga sanariba amaibisi magi tumba asi hautat prakhangdini tawrise kari lai khusana none aibu ngasina ahan baga oire wabana sidoreda ataisu sumana tawba jalane as kausu kaurokte isana jangadra ibo laimu aduna adumna nganglaga phamlingai hui amana ikhang khangawdana yamna kanna khonglakpa amati kapsilakpaduta laimu ado sathita khangnaduna u adutagi phan songtharaklaga hoima haiduna haugatlaga chenki somdasu tonthoi as kainoina tawdoribasibo kauksinbasu haiti thadok ongumsu taw magi thoibi haibido nungsi mandadana tawrubani ba tawrise asumna asum nganglingai laimu ado tonthoi gi manakta jawrakle o nang aina kaudrabasu lakti dana nang maruda laimu aduna kaumul laktabaduta isana lakjari ni kaino manam siri kadai dagino othokna sunam thi he hai ngai khol laimu nangi na khongga tairi batu karino se lure dana tawri basi ha amang bane basi as ai di ko manam na ko kasi ngaur he ibo shis aibu ibo kaina hanbadi aina uda kai halamgani angang nena iri heli khalladana ho huina kablakpadudane aisu lai phatabaga laklaba jala haidana kidana kanna labuk phawraka chelakpani aduda nepu weramgani is loire he nangna sasipu kanano kaurabro
ꯌꯦꯡꯉꯨꯅꯦ ꯑꯁꯤꯕꯨ ꯂꯥꯏ ꯐꯠꯇꯕ ꯂꯥꯛꯂꯕ ꯃꯥꯜꯂꯦꯗꯅ ꯆꯦꯜꯂꯛꯏꯅꯦꯌꯦ ꯑꯩꯅ ꯀꯧꯔꯤꯕ ꯂꯥꯏ ꯑꯁꯤꯕꯨ ꯇꯪꯈꯥꯏ ꯇꯪꯈꯥꯏꯔ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯇꯣꯟꯊꯣꯏꯁꯨ ꯃꯄꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯂꯥꯏꯁꯣꯟꯁꯤꯡ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯥꯏ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯇꯣꯝꯗ ꯁꯣꯜꯂꯤ ꯑꯩ ꯇꯝꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤꯗ ꯑꯁ ꯂꯥꯏ ꯂꯣꯏꯁꯤꯟꯕ ꯐꯥꯎꯕ ꯍꯩꯇ꯭ꯔꯤ ꯇꯧꯅꯤꯡꯉꯤꯕ ꯃꯌꯥꯝꯁꯤꯒ ꯃꯗꯨꯒꯤ ꯑꯃꯥꯏꯕ ꯁꯥꯕ ꯀꯤꯌꯥꯝꯕ ꯍꯥꯏꯕꯗꯨꯅ ꯃꯗꯣ ꯑꯃꯨꯛꯇꯪꯗꯤ ꯑꯩꯅ ꯂꯛꯅꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯥꯅꯒ ꯑꯩꯉꯣꯟꯗ ꯂꯥꯏꯒ ꯊꯥꯖꯤꯜꯂꯛꯂꯗꯅ ꯈꯪꯒꯅꯤꯗꯅ ꯃꯥ ꯑꯩꯅ ꯍꯦꯛ ꯍꯩꯕ ꯂꯣꯏꯕꯒ ꯃꯊꯤ ꯆꯤꯠꯄ ꯃꯈꯩ ꯂꯛꯅꯒꯦ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯇꯣꯟꯊꯣꯏꯗꯣ ꯁꯣꯜꯂꯝꯂꯒ ꯄꯨꯡ 1:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯀꯤꯌꯥꯝꯕꯗꯣ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯗꯨꯅ ꯃꯥꯅ ꯊꯥꯈꯤꯕ ꯂꯥꯏꯃꯨ ꯅꯨꯄꯤ ꯑꯗꯣ ꯀꯧꯁꯤꯜꯂꯤ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯍꯥꯏꯌꯨ ꯂꯥꯏꯃꯨ ꯃꯥꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯍꯧꯕ ꯇꯝꯃꯨ ꯑꯩꯉꯣꯟꯗ ꯑꯃꯥꯏꯕ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯅꯪꯗꯧꯅ ꯀꯌꯥ ꯍꯩꯇ꯭ꯔꯤꯕ ꯍꯩꯕ ꯋꯥꯠꯂꯤꯕ ꯃꯥꯜꯂꯤꯗ ꯀꯌꯥ ꯀꯩꯗꯧꯗꯦꯗ ꯂꯥꯏꯔꯤꯛꯇꯨ ꯐꯥꯛꯇꯨꯅ ꯇꯧꯍꯧꯔꯤ ꯍꯩꯗꯧꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯁꯣꯝꯗ ꯍꯥꯏꯔꯗꯨꯅ ꯇꯣꯟꯊꯣꯏꯅ ꯉꯁꯥꯏ ꯀꯤꯌꯥꯝꯕꯗ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯂꯤ ꯃꯗꯨ ꯇꯥꯔꯒ ꯀꯤꯌꯥꯝꯕ ꯑꯗꯨꯁꯨ ꯁꯥꯎꯔꯗꯨꯅ ꯐꯩ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅꯁꯨ ꯃꯥꯕꯨ ꯈꯪꯒꯅꯤꯗꯅ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯀꯤꯌꯥꯝꯕꯁꯨ ꯂꯥꯏ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯂꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯇꯣꯟꯊꯣꯏ ꯃꯃꯥ ꯃꯄꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯥꯒꯤ ꯃꯄꯨ ꯑꯗꯨꯁꯨ ꯃꯤꯒꯤ ꯂꯥꯏ ꯑꯣꯛꯅꯕꯗ ꯂꯩꯈꯥꯏ ꯇꯤꯟꯈꯥꯏ ꯇꯧꯕꯤꯕ ꯑꯐꯥꯎꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯇꯣꯟꯊꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯄꯨꯅ ꯇꯧꯔꯤꯕ ꯃꯥꯏꯕꯒꯤ ꯁꯤꯟꯐꯝ ꯑꯗꯣ ꯄꯥꯝꯖꯕ ꯑꯃꯗꯤ ꯑꯣꯏꯔꯛꯏ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅꯗꯤ ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯕꯅ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯄꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯆꯍꯤ 10 ꯁꯨꯔꯛꯄ ꯑꯁ꯭ꯋꯥꯏꯁꯤꯗꯗꯤ ꯃꯄꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯄꯨꯅ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯃꯤ ꯈꯪꯍꯟꯗꯅ ꯂꯨꯅ ꯆꯥꯡꯌꯦꯡ ꯇꯧꯔꯛꯂꯤꯕꯅꯤ ꯀꯤꯌꯥꯝꯕꯒꯤꯁꯨ ꯃꯕꯣꯛꯇꯣ ꯑꯃꯥꯏꯕꯤ ꯑꯃꯅꯤ ꯃꯥꯒꯤꯗꯤ ꯃꯕꯣꯛꯅ ꯈꯔ ꯇꯝꯕꯤꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯉꯩ ꯃꯕꯣꯛꯇꯣ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯒ ꯀꯤꯌꯥꯝꯕꯒꯤꯗꯤ ꯃꯄꯨꯁꯨ ꯂꯩꯇꯦ ꯃꯃꯥꯒ ꯃꯆꯜ ꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝꯇꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯃꯥ ꯑꯃꯗꯤ ꯃꯆꯜ ꯅꯨꯄꯤꯗ ꯈꯪꯍꯟꯗꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯥꯏꯕꯤ ꯑꯣꯏꯅꯤꯡꯂꯕꯁꯨ ꯐꯖꯅ ꯑꯃꯠꯇ ꯍꯩꯇ꯭ꯔꯤꯕꯅꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗꯅꯤ ꯇꯣꯟꯊꯣꯏꯗꯣ ꯃꯄꯨꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯎꯄꯨ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯣ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯀꯔꯤꯅꯣ ꯑꯃ ꯀꯟꯅ ꯊꯤꯔꯤ ꯊꯣꯏꯒꯤ ꯃꯃꯥ ꯊꯦꯝꯕꯤ ꯑꯗꯣ ꯃꯆꯥꯅꯨꯄꯤꯅ ꯉꯁꯥꯏꯗꯒꯤ ꯃꯄꯨꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯒ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯀꯧꯔꯛꯏ ꯍꯥꯏ ꯏꯕꯦꯝꯃ ꯊꯣꯏ ꯈꯨꯝꯗꯤꯅꯦꯍꯦ ꯃꯁꯦ ꯃꯄꯨꯒꯤ ꯀꯥ ꯑꯁꯤꯗ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯍꯥꯏ ꯏꯕꯦꯝꯃ ꯇꯣꯟꯊꯣꯏ ꯑꯁꯨꯝꯅ ꯃꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯗꯨꯅ ꯀꯧꯔꯤꯕꯗꯣ ꯇꯥꯅ ꯈꯨꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯑꯀꯣꯟꯕꯒꯤ ꯈꯌꯥꯛꯅꯕ ꯀꯟꯅ ꯀꯧꯔꯛꯄꯗꯨꯗ ꯇꯣꯟꯊꯣꯏ ꯑꯗꯣ ꯈꯨꯝꯂꯛꯏ ꯏꯃꯥ ꯅꯪꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯣꯏꯀꯧ ꯍꯦꯛ ꯀꯧꯔꯗꯨꯅ ꯑꯩ ꯁꯤꯗ ꯄꯨꯄꯨꯒꯤ ꯀꯥꯗ ꯂꯩꯌꯦ ꯍꯥꯏ ꯅꯪ ꯅꯄꯨꯒꯤ ꯀꯥꯗ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯀꯥ ꯑꯗꯨꯗ ꯑꯗꯨꯛ ꯀꯨꯏꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯑꯁ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯍꯪꯂꯤꯕꯗꯨꯕꯣ ꯑꯩ ꯑꯔꯨꯕ ꯄꯣꯠ ꯑꯃ ꯀꯟꯅ ꯊꯤꯔꯤ ꯍꯥꯏꯕ ꯇꯣꯟꯊꯣꯏꯅ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯣꯝꯂꯒ ꯄꯤꯛꯇꯛ ꯇꯧꯕ ꯑꯊꯥꯕ ꯂꯥꯏꯔꯤꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯥꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯤꯔꯕ ꯑꯃꯗꯤ ꯑꯉꯛꯄ ꯂꯥꯏ ꯀꯌꯥ ꯑꯃ ꯌꯦꯛꯇꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯂꯥꯏꯁꯤꯡ ꯑꯗꯣ ꯀꯔꯝꯅ ꯀꯧꯊꯣꯛꯀꯅꯤ ꯑꯗꯨꯒ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯌꯥꯎꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯥꯏ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯒ ꯇꯣꯟꯊꯣꯏꯗꯨ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯃꯥ ꯊꯦꯝꯕꯤ ꯑꯗꯣ ꯐꯠ ꯆꯪꯂꯛꯂꯒ ꯍꯥꯏ ꯊꯣꯏ ꯅꯪꯕꯨ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯤ ꯅꯅꯥꯗꯣ ꯇꯥꯗꯕ꯭ꯔꯣ ꯍꯥꯏꯕꯅꯤꯍꯦ ꯑꯁꯨꯝꯅ ꯃꯃꯥꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ ꯑꯁꯤꯗ ꯇꯣꯟꯊꯣꯏꯗꯣ ꯈꯪꯂꯗꯨꯅ ꯃꯥꯅ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯈꯥꯗ ꯇꯥꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯤꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯃꯤꯠ ꯄꯥꯟꯗꯕ ꯃꯀꯣꯛ ꯑꯗꯨꯗ ꯃꯈꯦꯠ ꯂꯥꯎꯅ ꯀꯥꯊꯣꯛꯂꯕ ꯁꯔꯨꯗ ꯎꯟꯁꯥꯅ ꯀꯨꯞꯂꯕ ꯃꯁꯥ ꯑꯃꯗꯤ ꯃꯈꯨꯠꯅ ꯃꯈꯥꯗ ꯁꯣꯔꯣ ꯆꯤꯡꯂꯗꯨꯅ ꯃꯨꯁꯨꯛ ꯃꯨꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯌꯥꯎꯕ ꯆꯦꯃꯥꯏ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯇꯥꯔꯤꯕꯗꯣ ꯍꯦꯛ ꯎꯔꯨꯔꯤ ꯃꯗꯨꯗ ꯊꯦꯝꯕꯤꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯣ
ꯂꯦꯡꯕꯒꯨꯝ ꯇꯧꯔꯛꯏ ꯃꯗꯨ ꯎꯔꯨꯕꯗ ꯊꯦꯝꯕꯤꯗꯣ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯊꯛꯇ ꯊꯥꯡꯒꯠꯂꯒ ꯃꯃꯤꯠ ꯃꯅꯥꯎ ꯂꯥꯎꯊꯣꯛꯂꯒ ꯀꯟꯅ ꯂꯥꯎꯔꯒ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤ ꯑꯁꯨꯝꯅ ꯊꯦꯝꯕꯤꯗꯣ ꯆꯦꯟꯊꯣꯔꯛꯄꯗ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯥꯗ ꯀꯟꯅ ꯗꯪ ꯂꯥꯎꯅ ꯊꯣꯝꯖꯤꯜꯂꯒ ꯂꯣꯡꯊꯣꯛꯇꯨꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯇꯥꯏ ꯑꯩ ꯀꯔꯤꯅꯣ ꯃꯃꯥ ꯑꯗꯨ ꯀꯟꯅ ꯊꯣꯝꯖꯤꯜꯂꯛꯂꯤꯕꯗꯨꯅ ꯍꯥ ꯑꯁ ꯅꯥꯇꯣꯟꯒꯁꯤ ꯅꯥꯍꯤ ꯂꯣꯏꯅ ꯇꯥꯔꯝ ꯃꯥꯜꯂꯦꯅꯦꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯝꯆꯥ ꯃꯅꯥꯇꯣꯟꯗꯣ ꯄꯥꯏꯔꯒ ꯐꯝꯊꯩ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯤ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥ ꯁꯦ ꯑꯩ ꯌꯦꯡꯒꯦꯁꯦ ꯍꯩꯃꯥ ꯁꯤꯗꯤ ꯏꯒ ꯂꯣꯏꯅ ꯊꯣꯛꯑꯦꯅꯦꯍꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯍꯥꯏ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯒ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯂꯒ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏꯅꯦ ꯆꯠꯂꯣ ꯍꯤꯗꯥꯛ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯆꯠꯂꯣꯅꯦ ꯅꯃꯥꯏ ꯏꯊꯛ ꯊꯛꯑꯗꯅ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯛ ꯌꯥꯝꯅ ꯈꯠꯆꯤꯟꯅꯔꯤꯕꯗꯨꯕꯣ ꯍꯥ ꯍꯣ ꯈꯠꯆꯤꯟꯅꯕ ꯅꯠꯇꯦ ꯅꯆꯥ ꯅꯨꯄꯤꯅꯅꯦ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛꯇꯨ ꯎꯔꯨꯕꯗꯒꯤꯅꯦ ꯑꯩꯅꯅꯦ ꯀꯤꯗ ꯆꯦꯟꯊꯣꯔꯛꯂꯤꯕ ꯀꯔꯤ ꯏꯕꯦꯝꯃꯅꯗꯤ ꯀꯔꯤ ꯂꯥꯏꯔꯤꯛ ꯄꯥꯏꯔꯝꯂꯤꯕ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤꯅꯦ ꯌꯦꯡꯕ ꯉꯝꯂꯔꯣꯏ ꯃꯣꯏ ꯄꯥꯕꯨꯡꯗꯣ ꯕꯥꯖꯤꯒꯤ ꯀꯥꯗ ꯆꯪꯂꯒꯅꯦ ꯅꯆꯥ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯉꯨꯔꯣ ꯑꯩꯗꯤꯅꯦ ꯍꯟꯗꯛꯇ ꯌꯦꯡꯂꯨꯔꯕꯗꯤꯅꯦ ꯁꯣꯏꯗꯅ ꯋꯥꯟꯊꯔꯒ ꯁꯤꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯇꯣꯝꯆꯥꯗꯣ ꯃꯄꯥꯕꯨꯡꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯆꯥ ꯃꯆꯥꯅꯨꯄꯤꯅ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯎꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯑꯀꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯗꯤ ꯇꯣꯝꯆꯥꯗꯣ ꯃꯆꯥꯅꯨꯄꯤꯗꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯥꯞ ꯃꯨꯜꯂꯒ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯍꯥ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯌꯦꯡꯉꯨ ꯍꯥꯏꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯇꯥꯟꯊꯣꯏꯁꯨ ꯇꯨꯃꯤꯟꯅ ꯀꯥꯗꯒꯤ ꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯍꯥꯏ ꯏꯕꯦꯝꯃ ꯃꯗꯨꯗꯅꯦ ꯋꯥꯊꯤ ꯇꯧꯗꯨꯅ ꯂꯩꯔꯅꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤꯅꯦ ꯏꯁꯤꯡ ꯈꯔ ꯑꯝꯇ ꯁꯣꯛꯂꯨ ꯂꯥꯎ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦꯀꯣ ꯏꯃꯥꯏ ꯄꯦꯝꯃ ꯑꯩꯗꯤ ꯁꯤꯕꯨ ꯁꯤꯔꯝꯅꯤꯅꯦ ꯍꯥꯏ ꯃꯇꯨꯡꯗꯤ ꯑꯗꯨꯃꯥꯏꯅꯒ ꯇꯧꯅꯨꯀꯣ ꯅꯪ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯟꯊꯣꯏꯁꯨ ꯇꯜꯂꯤ ꯍꯥꯏꯔꯨꯔꯗꯤ ꯋꯥꯊꯤ ꯇꯥꯔꯅꯤ ꯈꯜꯂꯗꯨꯅ ꯇꯟꯅ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯀꯥꯔꯟ ꯌꯥꯝꯅ ꯇꯥꯕ ꯈꯣꯡꯅꯦꯝꯗꯣ ꯇꯣꯟꯊꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨꯗ ꯇꯣꯟꯊꯣꯏꯅ ꯃꯊꯟꯇ ꯁꯣꯟꯖꯩ ꯃꯁꯤꯒꯤ ꯈꯣꯡꯅꯦꯝ ꯍꯥꯏꯕ ꯆꯥꯎꯕ ꯍꯦꯟꯗꯕ ꯑꯁꯤ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ ꯈꯪꯂꯤꯕ ꯅꯪ ꯅꯍꯥꯟꯃꯨꯛꯇꯤ ꯊꯦꯡꯉꯦꯅ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯍꯧꯔꯛꯁꯅꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯁꯤꯗ ꯃꯊꯕꯥꯛꯇꯣ ꯂꯣꯟꯅ ꯀꯥꯎꯊꯒꯦꯕ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ